ꯊꯕꯛꯅ ꯃꯔꯣꯝ ꯆꯤꯡꯈꯠꯂꯛꯏꯕ ꯋꯥꯅ ꯋꯥꯔꯤꯕ ꯇꯨꯝꯅ ꯇꯨꯝꯅꯤꯡꯈꯠꯂꯛꯏꯕ ꯇꯟꯖꯥꯁꯤꯗ ꯕꯤꯔꯤ ꯃꯆꯩ ꯑꯃꯇꯪ ꯆꯤꯡꯉꯕꯗꯤ ꯃꯤꯠ ꯅꯥꯒꯥꯁꯤ ꯈꯪꯁꯤꯟ ꯁꯤꯡꯗꯧ ꯃꯥꯜꯂꯤꯗ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦꯅ ꯕꯤꯔꯤ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯃꯁꯛꯁꯤꯒ ꯕꯤꯔꯤ ꯆꯤꯡꯅꯤ ꯀꯥꯏꯅ ꯊꯕꯛ ꯁꯨꯔꯤꯅꯦꯅ ꯇꯧꯔꯤꯁꯤꯡꯁꯤꯁꯨ ꯆꯣꯏꯍꯥ ꯉꯥꯛꯇ ꯕꯤꯔꯤ ꯊꯛꯄ ꯑꯝꯇ ꯌꯥꯎꯗꯦꯕ ꯊꯕꯛꯅ ꯃꯔꯣꯝ ꯁꯨꯅꯤꯡꯗꯦꯕ ꯅꯨꯡꯉꯥꯏꯕ ꯃꯔꯣꯝ ꯄꯥꯝꯃꯤꯕ ꯃꯍꯥꯖꯨꯅ ꯉꯥꯡꯒ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯃꯤꯋꯥꯏ ꯃꯇꯥꯕ ꯃꯁꯤꯕꯨ ꯀꯔꯝꯕ ꯂꯥꯏ ꯁꯥꯖꯠꯅꯣ ꯀꯨꯆꯨꯃꯛꯅ ꯃꯅꯨꯡꯗ ꯂꯧꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯀꯅꯥꯗꯅꯣ ꯍꯥꯏꯗꯣ ꯍꯥ ꯀꯅꯥꯗꯅꯣꯕ ꯅꯁꯛꯇꯨ ꯌꯥꯝ ꯐꯖꯕꯩ ꯋꯥꯅꯤꯅꯦ ꯅꯁꯛꯅꯤꯅ ꯅꯨꯡꯊꯪ ꯑꯀꯣꯞꯄ ꯃꯥꯜꯂꯅ ꯃꯃꯤꯡꯒꯗꯤ ꯃꯅꯤꯒꯥꯏꯅ ꯃꯅꯤ ꯑꯔꯨꯄꯣ ꯑꯇꯥꯎꯕꯣ ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯤꯔꯦꯅꯤꯅꯦ ꯀꯩꯅꯣ ꯑꯗꯨ ꯀꯟꯅ ꯉꯥꯡꯉꯤꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯇꯥꯀꯨꯟꯖꯣ ꯃꯁꯛꯁꯤꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯁꯤ ꯁꯅꯥ ꯂꯨꯄꯥ ꯑꯔꯨꯞ ꯑꯇꯥꯎꯒꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯝꯕꯅꯤꯗ ꯅꯠꯇ꯭ꯔꯗ ꯃꯅꯤ ꯃꯥꯅꯤ ꯃꯥꯅꯤ ꯇꯥꯀꯨꯟꯖꯣ ꯃꯩꯗ ꯂꯧꯕ ꯍꯦꯟꯖꯟꯈ꯭ꯔꯕꯗꯤ ꯄꯨꯡꯃꯨ ꯃꯨꯅ ꯄꯨꯡꯀꯥ ꯀꯥꯊꯤꯒꯗꯧꯔꯤꯕꯅꯤ ꯇꯥꯀꯨꯟꯖꯣ ꯅꯠꯇ꯭ꯔꯅ ꯇꯥꯕꯤꯗꯣ ꯑꯩ ꯑꯗꯨꯗ ꯈꯪꯗꯦ ꯁꯤ ꯀꯛꯊꯠꯂꯣ ꯊꯕꯛ ꯁꯨꯔꯤꯅꯦꯗꯅ ꯃꯇꯝ ꯃꯥꯡꯍꯟꯗꯅꯇ ꯂꯩꯕ ꯁꯤ ꯀꯛꯊꯠꯂꯣ ꯏꯟꯆꯤ ꯅꯤꯄꯥꯟ ꯅꯤꯄꯥꯟꯗꯀꯣ ꯌꯥꯝ ꯊꯨ ꯄꯨꯔꯛꯎꯀꯣ ꯑꯥꯗ ꯉꯥꯏ ꯂꯩꯔꯝꯅꯤ ꯊꯣꯔꯛꯎꯀꯣ ꯍꯣꯏ ꯍꯨꯏꯗꯨ ꯈꯣꯡꯉ ꯊꯕꯛ ꯁꯨꯒꯥꯏꯒꯦ ꯏꯁꯩ ꯑꯗꯨꯝ ꯁꯛꯑꯒ ꯁꯨꯒꯥꯏꯒꯦ ꯑꯩꯈꯣꯏꯁꯨ ꯅꯥ 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 ꯂꯥ 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 ꯍꯣ 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 ꯍꯦ 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 ꯃꯅꯤ ꯅꯪꯒꯤ ꯊꯕꯛ ꯃꯆꯥ ꯑꯗꯨꯝ ꯇꯧꯕꯗ ꯀꯌꯥꯗ ꯃꯇꯝ ꯆꯪꯍꯟꯈ꯭ꯔꯕꯅꯣ ꯈꯪꯖꯔꯦ ꯈꯪꯖꯔꯦ ꯇꯥꯕꯤꯗꯨꯅ ꯇꯛꯏꯗꯣ ꯈꯔ ꯐꯖꯅ ꯇꯥꯛꯄꯤꯔꯝꯃꯨ ꯍꯣꯔꯦꯟꯅꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯦꯟꯅꯔꯛꯇꯅꯕ ꯑꯦꯔꯥ ꯃꯅꯤ ꯑꯩꯅ ꯈꯔ ꯈꯖꯤꯛ ꯋꯥꯅ ꯇꯛꯏꯕꯁꯤꯗꯤ ꯅꯈꯣꯏ ꯅꯃꯤꯠ ꯅꯃꯥꯏ ꯁꯤꯡꯖꯍꯧꯅꯕꯅꯤꯅꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯕꯣ ꯁꯦꯝꯕ ꯁꯥꯕꯁꯨ ꯅꯠꯇꯕ ꯁꯨꯝꯅꯇꯒꯤ ꯆꯥꯝꯕ ꯇꯛꯄ ꯈꯛꯇꯗ ꯇꯥꯕꯤꯗꯨ ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦꯍꯦ ꯚꯥꯞ ꯇꯥꯎꯅꯦ ꯃꯅꯤ ꯑꯩꯒꯤꯗꯤ ꯈꯜꯂꯨꯅꯨꯅꯦ ꯃꯌꯥꯝꯁꯦ ꯍꯩꯍꯧꯔꯒ ꯂꯣꯏꯔꯦ ꯑꯩꯒꯤꯗꯤ ꯁꯨꯝ ꯃꯇꯝ ꯂꯦꯜꯂꯤꯕ ꯍꯥꯏꯗꯨꯅꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯒꯤꯗꯤ ꯁꯤ ꯅꯠꯇ꯭ꯔꯁꯨ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯁꯤꯌꯥ ꯊꯕꯛ ꯃꯌꯥꯝ ꯂꯩ ꯀꯥꯏꯅ ꯃꯁꯛꯁꯤꯒ ꯊꯕꯛꯅꯦ ꯇꯧꯔꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯄꯣꯠꯇꯦ ꯈꯔ ꯈꯔ ꯍꯩꯇꯕꯗꯨ ꯄꯤꯔꯛꯑꯁꯨ ꯐꯕ ꯑꯍꯩꯕꯁꯤ ꯑꯗꯨꯝ ꯄꯤꯁꯤꯜꯂꯛꯄ ꯅꯨꯡꯁꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀꯩꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦꯕ ꯀꯩꯅꯣ ꯀꯔꯤ ꯁꯦꯝꯒꯗꯧꯅꯣ ꯇꯩꯖꯣ ꯃꯤꯉꯣꯟꯗ ꯆꯠ ꯆꯠ ꯍꯥꯏꯖꯔꯤꯗꯣ ꯍꯥꯏꯕꯅꯦ ꯃꯇꯝ ꯃꯥꯡꯍꯟ ꯌꯥꯄꯣꯠꯇꯦꯅꯦ ꯑꯩꯒꯤꯁꯦ ꯁꯦꯝꯒꯗꯕ ꯅꯠꯇꯦ ꯑꯣ ꯁꯦꯝꯒꯗꯕ ꯅꯠꯇꯕ ꯆꯥꯝꯒꯗꯕ ꯑꯣꯏꯔꯒꯅ ꯃꯉꯣꯟꯗ ꯍꯥꯏꯌꯨ ꯆꯥꯝꯒꯗꯕꯁꯨ ꯅꯠꯇꯦ ꯂꯧꯕꯒꯤ ꯑꯣꯏꯔꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯐꯥꯔꯁ ꯃꯣꯔꯅꯤꯡ ꯄꯨꯡ 12 ꯑꯗꯥꯏꯗ ꯂꯥꯛꯑꯣ ꯏꯌꯥꯝꯕ ꯑꯩꯒꯤꯁꯦ ꯃꯐꯝꯁꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯒꯦꯗꯅ ꯊꯕꯛ ꯁꯨꯕ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯁꯨꯅꯔꯤꯁꯦ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯇꯣꯂꯣꯞ ꯄꯤꯕꯗꯤ ꯂꯥꯏꯔꯅ ꯃꯌꯥꯝ ꯑꯁꯤ ꯊꯕꯛ ꯁꯨꯔꯤꯁꯦ ꯑꯁꯤꯒꯤ ꯐꯥꯎꯕ ꯄꯤꯕ ꯀꯣꯟꯅꯗꯗꯅ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩ ꯑꯃꯨꯛ ꯃꯊꯥ ꯁꯥꯍꯜꯂꯅꯨ ꯍꯥꯏꯁꯤꯕꯨ ꯁꯅꯥꯖꯥꯎ ꯍꯥꯏꯗꯨꯕꯨ ꯄꯥꯎ ꯑꯃ ꯐꯥꯎꯅꯗꯖꯥꯠꯂ ꯑꯣꯅꯔꯖꯥꯠꯂꯅꯤ ꯀꯥꯟꯗꯦ ꯔꯤꯛꯁꯣ ꯊꯧꯔꯨꯒꯦꯔꯥ ꯅꯂꯥ ꯁꯦꯡꯒꯦꯔꯥ ꯑꯐꯪꯕ ꯑꯃ ꯇꯧꯔꯨꯔꯣ ꯆꯣ ꯊꯕꯛꯄꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯐꯪꯕ ꯌꯥꯕꯗꯧꯅ ꯁꯥꯔ ꯂꯥꯛꯏꯅꯦ ꯁꯥꯔꯅꯤꯅꯦ ꯕꯤꯙꯨ ꯀꯔꯤ ꯂꯩꯔꯦ ꯀꯔꯤ ꯍꯥꯏꯅꯔꯝꯃꯤꯅꯣ ꯁꯥꯔ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯏꯕꯨꯡꯉꯣꯁꯤꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯅꯠꯇ꯭ꯔꯅ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣꯅ ꯀꯔꯤ ꯁꯦꯝꯒꯗꯕꯅꯣ ꯂꯥꯛꯑꯣ ꯁꯣꯝꯗ ꯋꯥꯔꯤ ꯁꯥꯔꯁꯤ ꯂꯥꯛꯑꯣ